Nakal khudingmak yenglaga Manipur thokliba Irang Asi Athubada Loisinnaba Hotnari Haina Union Home Minister Amit Shah Manipur Legislative Assembly ki Speaker da Thajaba Pirakkhre hairi Manipur Legislative Assembly ki Speaker Satyabrata Union Home Minister Amit Shah ga unaduna Manipur da hauze goiriba pibam asigi matangda kupna wari sanakhre Parliament House da leiba Union Home Minister Amit Shah gi chamber da ngasi numit yungba matung minute kunrom tarakpa duai dagi numit yungba matung minute nifuram taba duai fauba wari sanakhi hairi Union Home Minister Amit Shah ga unaruba adugi matangda TOMTV na Speaker Satyabrata ga mobile phone gi kuthangda wari sanakhi wari sanaba aduda kari karamba mathau taba leibadagi Union Home Minister Amit Shah ga unaruribano haina hangba wangamagi paukum piraduna Speaker Satyabrata na hai Manipur gi Irang asina maram oiraga hojek oiriba law and order gi phibam lau singu gi thabak thoramda kumang chaukshinba ngamdriba sarmilon chokselakliba amade chatok chasinda thengnariba kudong chadaba singi matangda Miyam dagi wakat kayama laki. Miyam gi wakat singadu Union Home Minister gi mafam da khanghan bana kwai dagi chumgani haina khan badagi ngasi Union Home Minister Amit Shah ga unabane. Unabadu da Manipur gi miyam asi India gi citizen amu oiba maramna starasi gi damak tawfam thokpa thabak sing paikhat piu haiba wafam thamki. Masiga iroinana Manipur gi mahausa gi punsida hanjilaktuna tangdu laitaba lamdam ama oinaba honabiu haina. Union Home Minister Amit Shah da taksilamki haina Satyabrata na phongdorakhi. Unabadu da Union Home Minister ge Maikei dagi kari karamba wafam thamlakpa leibage haina TOMTV na makha tana hangbada Satyabrata na hai Union Home Minister Amit Shah na su Manipur da tangdu laitaba pibam hanjilaknabagi damak masak thokpa thabak thoram sing hen effective oigadaba mongda paikhalagani Irang asi gi matangda state government ka su leptana pau phaunari Manipur gi Irang asi center na su Athubada loishinningbagi apamba chauna lei Maramaduna Nakal khudingmak yenglaga Irang Asi Athubada Loisinnaba Hotnari Haina Union Home Minister Amit Shah na phongdorakhi haina mahangna makata na phongdokhi Manipur gi hauze oiriba pibam asiga mari lainana karamba Union Minister sing makata na unagadaba leibage haina hangba wahang amagi paukum piraduna mahangna makata na hai hauze asi Parliament ki session manung oiba maramna Union Minister sing unaba asi araibadi nate hauze fawbagi oinadi atay atopa Union Minister sing unabagi wafam leitri miyamna Mahaki mafam da thangalakhiba wakat sing adu Union Home Minister Amit Shah da paudambana khwaidagi chunaba oi haina khanduna unakhibani haiba wafam Speaker Satyabrata na makha tana phongdorakhi